ꯈꯧꯗꯦꯝꯂꯛꯄꯒꯤ ꯃꯈꯣꯜ ꯇꯝꯅ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯍꯌꯤꯡ ꯈꯣꯏ ꯉꯪꯕꯒꯨꯝꯅ ꯉꯪꯂꯝꯕꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯁꯅꯥꯔꯩꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯃꯦꯃꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯑꯝꯃꯤꯅꯦ ꯅꯍꯥꯟꯈꯩ ꯂꯥꯛꯀꯦ ꯇꯧꯕꯗꯨꯁꯨ ꯐꯔꯛ ꯇꯥꯗꯅ ꯑꯗꯨꯝ ꯆꯠꯄꯁꯦ ꯁꯪꯗꯕ ꯑꯩꯈꯣꯏ ꯆꯤꯡꯂꯦꯟꯁꯨ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯤꯟꯗꯅ ꯂꯩꯕ ꯑꯩꯁꯨ ꯈꯔ ꯅꯥꯗꯅ ꯂꯩꯔꯨꯔꯕ ngasi masu holiday lairene hekta laabani Chinglen sogotuna pabung haiduna khurumlami Premna Chinglen bo hogot piduna hairi Hagol noibo nungairibro Hoi pabung nungairiye Noigina tawdubo noida laibadi kyam kuiraba Madi yumda charusi nongmata hailaktabro Pabung ko irida laiba Masu yumda chatningi budi haibane aduda kona tapna yumda chatlagena haiba mana Ado pabung hoiga loyanga bagasi kari sauna kibalege Prem sora masang no hondoktuna hairi Chinglen maga thoidokba sauna badi amatta leideda Aduga karigi pabung hoina mabu thina tawbadongna tumina leisina karige Somna makhoi singdo Chinglen ga Prem gi wari munna tarami Me madi mapi tana kaptuna leirami machagi mapau tasabada Prem na amuk Chinglen da onsilaktuna hairi Chinglen malem sida leiriba mama mapa singna kaidobagi machabu nungshiroi doribano machabu hek ubada sa uchik phawba akhoi badal machabu khong duna kauzari pai duna machabu thijaribani adubu aini chabu khongmakna chattuna thibagi sakti du leikhidri ichagi nungshiraba saktamdo uning kauning adumak isa idhanda themjinjaba nattana upai leikhide haiduna Prem Milu pirang ihoraklami Chinglen amu makha tarai Kai maramgino pabung hoina magi khongul lidribade Prema pidu rumana taithoklaga hairi Akhang kanba anam kanba ningkhibada hongandaba paringjel mathona leiba ichani Magi wahai amana aina magi khongul liba ngambagi thona do manghankibani Magi kari wahai Man hairami Karigumba aigi khongul liraktuna pausiyada hek hapakpa numitta masa matomda sijagani haina Aikhoida hairamaga chatki magi akanbo haiduna pabungdi pangal leikidabani Chinglen su nungaitana kapjarami Asomda ngamba leisna thabak loiduna thokminarei Leisna ngarangi thaudoktu magi amen tahodabaduda ngambada hangi Ngarangi thaudokto madokramna toramino Ngamba ipapa khana ithak thakana kai bunaise ngarang ngamba ngawba noi anina toramido madugi ngamba haiba ngawbudubo aidi nang kok ngawduna leibaduda gari gi sitta fasana tumjarasanu na tawringe aduda mana karomdagi no khangde fatla aga aibu chingtholga maimi khangdana hekta phuraini laisna ma taw karamna ma kok ngawkhibano haiba masa khangdabana ngambada mu makha taraklami aibu ma taw kamaina kok ngawduna leiramiba Kupthana hangak paduda ngahak tingamba masadu ipapa khana ithak thakna masu hairei Nangdi yam nungaina tumrene aina kaubusu tade aduda tumjarasanu na tawbani Laisna ngahak wakhal tawduna machinda soli Kaino haisibo Ngamba amudong sinaduna hairei Oh ai khangi nang naha nungdang thikna tumamni aduda nang tumningdana tawri oiramni Natteda adugide adum pung 10 da tumni aidi Ai thabak loiraba phawbadi kaisu tawde nangna hai mahi pirakpa thakpadagi ai gyan takidre ngamba laisna na chumna haizaba wado masana mara leiba misak ama oibana masana masa huranbagi makokta napi pa imatagum laisna da sauzalaktuna nangna aise aina hai mahi duda kai keno hapchilladuna nangbu pangthana ba tawrini sinine laisna ngamba na saugalakpaduda masu tapthaduna hairi kaino yam saugala isidi aidi chumna haibani Nangidu chumna haiba mande aina tawrini haiba matagum yauri Yare toase yum chanaba tawrasi lao Hoi Haiduna makhoi ani gari du thauduna lai Somda Chinglen hoidi chak toktuna ngahak wari watai tawba loiraba tong mamage yumda halaklami Moina sumlakpada turel amagi manakta mayam amsinnaduna yengnariba singdu uri Chinglen mamabu gari manungda thamlamlaga turel manaktamna lai Chinglen mayam dugi marakta kaidoba yawgi haiduna hangi nupa aduna hairei
ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯉꯥꯡ ꯈꯔ ꯇꯨꯔꯦꯟꯁꯤꯗ ꯏꯔꯨꯖꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯣꯔꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯝꯃꯦꯅ ꯇꯧꯔꯤꯁꯤꯅꯤ ꯑꯣ ꯃꯐꯝꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀꯌꯥ ꯂꯥꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯀꯌꯥꯁꯨ ꯂꯥꯛꯑꯝꯃꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯄꯣꯏꯔꯩꯒꯤ ꯂꯝꯁꯤꯡ ꯃꯈꯥꯗ ꯂꯥꯛꯄ ꯇꯤꯝꯅꯤ ꯃꯥꯅ ꯃꯌꯥꯝꯁꯤꯡꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯪꯈ꯭ꯔꯣ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯄꯣꯏꯔꯩꯅ ꯆꯤꯡꯂꯦꯟꯗꯨ ꯎꯔꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯚꯥꯏ ꯆꯤꯡꯂꯦꯟ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯅ ꯗꯣꯛꯇꯔ ꯆꯤꯡꯂꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏ ꯆꯤꯡꯂꯦꯟꯁꯨ ꯄꯣꯏꯔꯩꯕꯨ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯪꯁꯤꯗꯤꯕ ꯅꯪꯕꯨ ꯄꯨꯂꯤꯁ ꯑꯣꯏꯔꯕ꯭ꯔꯕ ꯗ꯭ꯔꯦꯁ ꯄꯣꯟꯊꯣꯛꯅ ꯁꯦꯠꯄꯗ ꯄꯛꯆꯔꯤꯅꯦ ꯚꯥꯏ ꯀꯩꯅꯣꯅꯦ ꯑꯗꯨꯕꯨꯗꯤ ꯄꯣꯏꯔꯩꯅꯤꯗꯅ ꯑꯗꯣ ꯅꯣꯏ ꯂꯣꯌꯥꯉꯥꯟꯕ ꯍꯥꯏꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯄꯥꯎ ꯇꯥꯏꯅꯦ ꯃꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯗ ꯚꯥꯏ ꯃꯥꯁꯤ ꯃꯥꯡꯈ꯭ꯔꯦꯁꯨ ꯍꯥꯏ ꯑꯗꯣ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦꯕꯣ ꯃꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯆꯥꯛꯀ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯃꯥꯒꯤ ꯃꯆꯤꯟꯁꯤꯗ ꯂꯣꯌꯥꯉꯥꯟꯕꯗꯤ ꯂꯣꯌꯥꯉꯥꯟꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯕꯨꯡꯒ ꯃꯥꯒ ꯇꯧꯔꯒ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯕꯨ ꯇꯧꯍꯜꯂꯤꯕꯅꯤ ꯆꯤꯡꯂꯦꯟ ꯋꯥ ꯀꯩꯝꯇ ꯉꯥꯡꯗ ꯄꯣꯏꯔꯩꯅ ꯉꯥꯡꯂꯤꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥꯕ ꯈꯛꯇꯃꯛ ꯇꯥꯔꯝꯃꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯣ ꯅꯪꯁꯨ ꯂꯣꯌꯥꯉꯥꯟꯕꯒꯤ ꯄꯥꯎ ꯐꯪꯉꯗꯤ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯚꯥꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯁꯅꯥꯔꯩ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯄꯨꯂꯤꯁꯀ ꯂꯥꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥ ꯅꯨꯄꯤ ꯑꯃ ꯇꯨꯔꯦꯜꯗ ꯁꯤꯔꯒ ꯕꯣꯔꯥꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯝꯃꯦꯅ ꯑꯗꯨꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯒꯤ ꯄꯨꯈꯤꯕꯅꯤ ꯑꯁ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯃꯤ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄ ꯑꯩꯈꯣꯏꯁꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯄꯥꯝꯃꯛꯇ꯭ꯔꯦꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯨꯄꯤꯁꯤꯡꯁꯨ ꯃꯥꯒꯤ ꯏꯆꯠꯂꯩ ꯈꯥ ꯇꯥꯔꯦ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯅꯝꯗꯅ ꯂꯩꯒꯅꯤ ꯈꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯐꯣꯔꯁ ꯇꯧꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨꯗ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨ ꯍꯥꯏꯅꯔꯤꯕꯅꯤꯗꯣ ꯃꯣꯏꯅꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯄꯥꯝꯕꯤꯗ꯭ꯔꯒꯅ ꯅꯨꯄꯤꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯏꯖꯠ ꯈꯣꯡꯒꯥꯎꯅꯗꯨꯅ ꯂꯧꯕꯨꯛꯇ ꯂꯝꯍꯥꯡꯗ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄꯤꯗꯨꯅ ꯂꯪꯊꯣꯛꯄꯤꯕ ꯆꯤꯡꯂꯦꯟ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯅ ꯇꯥꯅ ꯒꯥꯔꯤ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯆꯨꯝꯃꯦ ꯏꯃꯥ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯚꯥꯞ ꯌꯥꯝ ꯇꯥꯕ ꯋꯥꯠꯂꯦ ꯃꯣꯏꯒꯤ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠꯅ ꯃꯣꯏꯒꯤ ꯃꯒꯨꯟ ꯇꯥꯛꯂꯤꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯐꯅꯦꯛ ꯍꯥꯏꯕꯁꯦ ꯁꯦꯠꯇꯕꯤꯗ ꯃꯄꯥꯟꯂꯣꯝꯒꯤ ꯁ꯭ꯇꯥꯏꯜꯗ ꯂꯨꯞꯈꯤꯗꯨꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯃꯤꯅꯦꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯤꯔꯣꯜꯅꯦꯅ ꯐꯤ ꯊꯨꯡꯗꯕ ꯈꯔ ꯁꯦꯠꯂꯅꯤ ꯆꯨꯝꯃꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯅꯨꯄꯥꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯐꯝꯅꯤ ꯃꯤꯇꯥꯐꯝꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯚꯥꯞ ꯇꯥꯕ ꯋꯥꯠꯂꯤ ꯃꯇꯝꯁꯤꯒꯤ ꯖꯨꯒꯁꯤꯅ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯕꯥꯛꯁꯤ ꯆꯥꯎꯈꯠꯂꯛꯏꯔꯥ ꯆꯥꯎꯊꯔꯛꯏꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯨꯝꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯛꯄ ꯈꯪꯍꯧꯗꯦ ꯁꯅꯥꯔꯩ ꯆꯤꯡꯂꯦꯟ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯏꯃꯨꯡꯗ ꯊꯣꯏꯕꯤꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩꯅ ꯊꯣꯏꯕꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯐꯣꯟ ꯌꯦꯡꯂꯝꯕꯗꯨꯗ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯝꯕ꯭ꯔꯣ ꯐꯣꯟ ꯃꯦꯠꯅ ꯊꯣꯏꯕꯤꯅ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯑꯩ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯀꯨꯏꯔꯦꯀꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯔꯥ ꯋꯥꯜꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯕꯒꯅꯦ ꯁꯤꯗ ꯐꯝꯃꯤꯁꯦ ꯈꯪꯗꯅ ꯄꯛꯉꯥꯡꯗ ꯉꯥꯡꯉꯤ ꯃꯆꯤꯟꯁꯦ ꯈꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯅꯦꯕ ꯆꯤꯡꯂꯦꯟꯗꯤ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯅꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯥꯡꯒꯗꯕꯅꯤ ꯅꯤꯉꯣꯜ ꯄꯣꯛꯄ ꯅꯃꯥ ꯑꯩꯈꯣꯏꯗꯤ ꯋꯥꯖꯩ ꯄꯥꯈꯠꯆꯩꯗꯣ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯕꯣꯔꯥꯗꯅꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯝꯃꯦꯅ ꯇꯧꯔꯤꯕ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯅꯣꯛꯅꯕꯤꯒꯦ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯃꯥꯒꯤ ꯋꯥꯗꯣ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯥ ꯑꯐꯕ ꯑꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯅꯨꯄꯤꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯇꯧꯔꯤꯁꯤꯡꯁꯦ ꯎꯕꯗꯅꯦꯕ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗ꯭ꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯄꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯀꯣꯛꯇ ꯇꯥꯏꯅꯔꯤꯕ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯑꯝꯃꯤ ꯆꯤꯡꯂꯦꯟ ꯚꯥꯏꯕ꯭ꯔꯦꯁꯟ ꯉꯪꯕꯒꯤ ꯃꯈꯣꯜꯗꯨꯗ ꯆꯤꯡꯂꯦꯟ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯟ ꯇꯧꯗꯨꯅ ꯀꯅꯥꯒꯤ ꯃꯦꯁꯦꯖꯅꯣ ꯌꯦꯡꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯤ ꯃꯆꯥꯁꯤꯗꯤ ꯅꯣꯡꯃꯇꯁꯨ ꯂꯦꯇꯔꯁꯨ ꯊꯥꯔꯛꯇꯦ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ
ꯑꯩꯅ ꯇꯧꯗ꯭ꯔꯤꯈꯩ ꯅꯪꯒꯤꯁꯦ ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯕꯣ ꯆꯤꯡꯂꯦꯟꯁꯨ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯒ ꯃꯆꯤꯟꯗꯣ ꯄꯩꯔꯞ ꯇꯧꯅ ꯅꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯈꯝꯕꯜꯅ ꯆꯥꯎꯔꯤꯕ ꯑꯩꯅꯗꯤ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯀꯥꯏꯅꯤꯅ ꯇꯧꯕꯤꯗ꯭ꯔꯒ ꯑꯗꯨꯒ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯁꯨ ꯈꯜꯂꯤꯅꯦ ꯃꯀꯣꯛ ꯃꯆꯥꯁꯤꯅ ꯍꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯌꯦꯡꯗꯅ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯌꯦ ꯑꯗꯨꯒ ꯑꯩꯕꯨ ꯀꯔꯥꯏꯗꯩ ꯅꯨꯄꯤꯅꯣꯕ ꯑꯩꯅ ꯍꯦꯟꯅ ꯊꯥꯅꯤꯡꯉꯤꯅꯦ ꯇꯧꯅꯤꯡꯉꯤꯅꯦꯕ ꯐꯣꯟꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯁ꯭ꯇꯗꯤꯗ ꯀꯥꯏꯒꯗ꯭ꯔꯅ ꯇꯧꯔꯛꯇꯕꯅꯤ ꯀꯩꯗꯧꯕꯩ ꯀꯥꯏꯗꯣꯏꯅꯣ ꯅꯪꯅꯕꯨ ꯇꯧꯔꯛꯑꯗꯤꯅꯦ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯑꯀꯥꯏꯕ ꯄꯤꯕ ꯀꯩꯁꯨ ꯂꯩꯇꯦ ꯅꯪꯅꯕꯨ ꯐꯠꯇꯕꯒꯤ ꯈꯜꯂꯒ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯊꯥꯁꯤꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯗ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯅꯤ ꯐꯖꯅ ꯎꯅꯗꯨꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯗꯤ ꯔꯦꯗꯤꯅꯤ ꯐꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯥꯔꯛꯑꯒꯦ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯈꯤꯒꯦ ꯐꯖꯅ ꯄꯥꯊꯣꯛꯑꯣ ꯍꯥꯏꯕꯒ ꯆꯤꯡꯂꯦꯟ ꯐꯣꯟꯗꯨ ꯗꯇꯥ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯑꯃꯨꯛ ꯃꯣꯟ ꯃꯌꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯇꯨꯝꯊꯔꯝꯃꯤ ꯆꯤꯡꯂꯦꯟ ꯑꯃꯨꯛ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯅ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯁꯤꯅ ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ ꯆꯤꯡꯂꯦꯟ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯎꯕꯗ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯣ ꯈꯪꯁꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯤꯟꯗ ꯂꯣꯌꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯚꯥꯏ ꯅꯪ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ ꯆꯤꯡꯂꯦꯟ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯆꯤꯡꯂꯦꯟ ꯂꯣꯌꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩ ꯍꯥꯏꯕꯗꯨꯗ ꯐꯥꯛ ꯐꯥꯛ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁ꯭ꯇꯦꯁꯟꯗ ꯀꯩꯗꯧꯔꯤꯕ ꯉꯔꯥꯡ ꯉꯝꯕꯒꯤ ꯊꯧꯗꯣꯛꯇꯣ ꯀꯦꯁ ꯇꯧꯁꯤꯟꯒꯦ ꯍꯥꯏꯔꯕ ꯆꯤꯡꯂꯦꯟ ꯅꯪꯒꯤ ꯀꯥꯔꯟꯁꯤꯗꯤꯕꯀꯣ ꯑꯗꯣ ꯍꯥꯏꯒꯨꯝꯗꯅ ꯑꯩ ꯅꯉꯣꯟꯗ ꯉꯝꯕꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯗꯧ ꯂꯩꯀꯣ ꯀꯩ ꯋꯥꯔꯤ ꯉꯝꯕꯒꯦ ꯋꯥꯔꯤꯁꯦ ꯐꯣꯟꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯥꯛꯑꯣ ꯑꯗꯨꯗ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯂꯣꯌꯥ ꯅꯣꯏ ꯃꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯕꯨ ꯁꯣꯟꯗꯨ ꯅꯠꯇ ꯂꯩ ꯌꯥꯔꯗꯤ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯆꯠꯇꯨꯅ ꯏꯃꯥꯏ ꯃꯅꯥꯛꯇ ꯑꯝꯇ ꯁꯛꯇꯨ ꯎꯠꯂꯨꯕ ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯉꯝꯕ ꯅꯣꯏ ꯕꯥꯗꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯥꯕꯨꯡꯗꯣ ꯇꯨꯡꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯋꯥꯅꯤ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯪꯉꯛꯏ ꯑꯗꯨꯗ ꯑꯩꯅ ꯀꯨꯏꯔꯦ ꯂꯩꯕ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯅꯪꯅ ꯄꯥꯕꯨꯡꯗ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯍꯦꯛ ꯂꯤꯔꯛꯄꯗ ꯅꯪꯅ ꯊꯟꯗ ꯁꯨꯁꯥꯏꯠ ꯇꯧꯅꯤꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯅꯪꯒꯤ ꯃꯔꯝꯗ ꯄꯥꯎꯆꯦꯗ ꯍꯥꯞꯇꯕꯅꯤ ꯍꯥꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯆꯤꯡꯂꯦꯟꯒꯤ ꯗꯞꯇꯨꯗ ꯂꯣꯌꯥꯟ ꯍꯥꯏꯔꯛꯏ ꯍꯣꯏꯕ ꯆꯤꯡꯂꯦꯟ ꯍꯌꯦꯡ ꯂꯣꯏꯅ ꯍꯥꯏꯔꯗꯕꯅꯤ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯍꯥꯏꯔꯒ ꯂꯣꯌꯥꯁꯨ ꯐꯣꯟ ꯊꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟꯗꯒꯤ ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯌꯥꯝ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ ꯂꯣꯌꯥꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯣꯟꯗꯨ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦꯗ ꯏꯃꯥꯟꯅꯕꯒꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯣ ꯆꯤꯡꯈꯩ ꯑꯩꯕꯨ ꯅꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯨꯝꯗꯨꯗ ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯏꯃꯥꯗꯤ ꯅꯪ ꯂꯩꯕ ꯍꯥꯏꯁꯦ ꯌꯥꯝ ꯍꯔꯥꯎꯖꯗꯣꯏꯅꯤ ꯑꯗꯣ ꯚꯥꯏ ꯅꯪꯅꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯉꯤꯗꯨꯅꯤ ꯑꯇꯣꯞꯄ ꯃꯤꯗ ꯑꯩꯒꯤ ꯑꯁꯦꯡꯕꯁꯦ ꯈꯪꯍꯟꯒꯅꯨꯀꯣ ꯍꯣꯏ ꯈꯪꯍꯜꯂꯣꯏ ꯚꯥꯏ ꯇꯥꯟꯖꯥꯗꯨꯗ ꯈꯌꯥꯛꯅꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯀꯩꯅꯣ ꯊꯕꯛ ꯑꯝꯇ ꯇꯧꯅꯗ꯭ꯔꯕꯣ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯂꯩꯔꯕꯣ ꯃꯥꯒꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡꯗꯨꯗ ꯂꯣꯌꯥ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯤꯡꯈꯩꯗ ꯇꯞꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯑꯁꯤꯒꯤ ꯃꯤꯁꯤꯕꯨ ꯃꯐꯝꯁꯤꯗ ꯊꯕꯛ ꯄꯨꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯤꯡꯈꯩꯁꯨ ꯑꯗꯨꯃꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤꯅꯣꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯪꯉꯛꯇ ꯉꯥꯏꯔꯤꯕꯅꯤ ꯃꯃꯤꯡꯅ ꯄꯣꯏꯔꯩ ꯀꯧꯕꯅꯤ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦꯜ ꯅꯝꯃꯒ ꯊꯕꯛ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯄꯣꯏꯔꯩꯒꯤ ꯃꯇꯧꯗꯣ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡꯗꯣ ꯄꯣꯏꯔꯩꯒꯤ ꯋꯥꯖꯥꯎꯗꯨ ꯇꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯄꯣꯏꯔꯩ ꯃꯥꯒꯤ ꯁꯤꯠꯇ ꯐꯝꯂꯒ ꯃꯥꯒꯤ ꯇꯨꯄꯤꯗꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯉꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯇꯧꯔꯤꯁꯦ ꯑꯆꯨꯝꯕ ꯇꯧꯕ ꯀꯅꯥꯝ ꯌꯥꯎꯄꯣꯠꯇꯦ ꯃꯥꯜꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯁꯤ ꯈꯪꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯝꯖꯗꯦ ꯌꯨꯝꯗ ꯊꯤꯀꯥꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯒꯦꯅ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯍꯣꯔꯤ ꯏꯆꯟꯅꯨꯄꯤꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯕꯤꯠꯀ ꯂꯩꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯄꯦꯁꯤꯅꯕꯨ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣꯕ ꯁꯤꯒꯤ ꯊꯥꯒꯤ ꯄꯦꯁꯤꯗꯤꯅꯦ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯈꯣꯔꯁꯅꯕꯨ ꯍꯦꯟꯅ ꯆꯥꯎꯔꯝꯅꯤꯅꯦ ꯁ꯭ꯇꯦꯁꯟꯗꯨꯗ ꯋꯥꯖꯥꯎ ꯉꯥꯡꯂꯒ ꯃꯁꯥ ꯃꯊꯟꯇ ꯊꯥꯒꯠꯆꯗꯨꯅ ꯅꯣꯛꯆꯩ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯔꯤꯕ ꯁꯤꯅꯤꯌꯔꯁꯤꯡꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯔꯝꯁꯤꯅ ꯐꯅ ꯁꯥꯎꯅꯤꯡꯂꯁꯨ ꯃꯈꯨꯠꯁꯤꯡꯗꯨ ꯄꯦꯗ꯭ꯔꯦꯛ ꯊꯦꯛꯂꯒ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ
ꯂꯣꯌꯥꯗꯤ ꯃꯥꯒꯤ ꯑꯦꯇꯤꯆꯨꯗꯇꯨ ꯌꯥꯝ ꯌꯥꯅꯤꯡꯂꯝꯗꯦ ꯆꯪꯁꯤꯜꯂꯒ ꯐꯨꯒꯦ ꯍꯥꯏꯕꯕꯨ ꯇꯧꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯅ ꯈꯥꯝꯕꯒꯤ ꯀꯔꯤꯝꯕꯨꯗꯤ ꯇꯧꯔꯝꯗꯦ ꯃꯌꯥꯝꯁꯤꯡꯗꯨ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯕꯛ ꯃꯈꯥ ꯆꯠꯊꯩ ꯁꯣꯝꯗꯅ ꯉꯝꯕ ꯒꯦꯡ ꯂꯩꯁꯅꯥꯗꯨ ꯌꯨꯝꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯌꯨꯝꯗ ꯍꯟꯗꯕꯤꯗ ꯃꯥꯒꯤ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯌꯨꯝꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯉꯝꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯤꯚꯤ ꯑꯣꯟ ꯇꯧꯗꯨꯅ ꯅ꯭ꯌꯨꯁ ꯌꯦꯡꯂꯝꯕꯅꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯄꯥꯎꯗꯨꯗ ꯀꯔꯤ ꯌꯥꯎꯔꯨꯕꯅꯣ ꯈꯪꯗꯦ ꯉꯝꯕ ꯃꯁꯥꯗꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯄꯠꯊꯔꯒ ꯍꯤꯞꯄꯝꯕꯗꯣ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯄꯥꯎꯗꯣ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯉꯁꯤ ꯏꯔꯤꯜꯕꯨꯡ ꯇꯨꯔꯦꯜꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯕꯣꯔꯥꯗ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯅꯨꯄꯤꯗꯨ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯃꯌꯨꯝꯗꯒꯤ ꯑꯄꯣꯛꯄꯤ ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯤ ꯔꯣꯁꯤꯅꯤ ꯍꯥꯏꯅ ꯍꯦꯛ ꯄꯜꯂꯛꯄꯗꯨꯗ ꯉꯝꯕ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯛꯂꯒ ꯃꯈꯨꯠꯅ ꯃꯃꯥꯏꯗꯣ ꯅꯥꯟꯗꯨꯅ ꯄꯥꯎꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯊꯛꯇ ꯆꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯊꯟꯗ ꯅꯣꯛꯆꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯈꯣꯏ ꯕꯣꯁꯄꯨ ꯇꯥꯕꯤꯕ꯭ꯔꯣ ꯉꯝꯕ ꯅꯣꯛꯂꯝꯕ ꯁꯛꯐꯝꯗꯨ ꯈꯪꯍꯟ ꯍꯟꯖꯤꯜꯂ ꯍꯥꯏꯔꯛꯏ ꯅꯣꯏ ꯂꯥꯛꯑꯕꯣ ꯆꯪꯉꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯉꯛꯏ ꯅꯣꯏꯅ ꯄꯥꯝꯂꯤꯕ ꯁꯦꯜꯁꯦ 3 ꯂꯥꯛꯅꯦꯕ ꯃꯥꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯁꯦ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗ ꯒꯥꯔꯤ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯄꯣꯠ ꯈꯔ ꯑꯩꯈꯣꯏ ꯕꯥꯕꯨꯡꯒꯤ ꯃꯤꯡꯗ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯆꯦꯛꯁꯤꯟꯅ ꯃꯣꯏꯗꯒꯤ ꯄꯣꯠꯇꯨ ꯄꯨꯔꯛꯀꯗꯕꯅꯤ ꯄꯣꯠꯇꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯣ ꯅꯣꯏꯒꯤ ꯁꯦꯜꯁꯦ 10 ꯂꯥꯛ ꯄꯤꯔꯒꯦ ꯌꯥꯔꯕ ꯁꯦꯜꯗꯨ ꯄꯥꯝꯗꯕ ꯃꯤꯍꯧꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯁꯦꯜꯅ ꯃꯤꯕꯨ ꯀꯜꯂꯤ ꯁꯦꯜꯅ ꯃꯤꯕꯨ ꯃꯥꯡꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯦꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯤ ꯁꯦꯜꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯐ ꯐꯠꯇ ꯀꯔꯤꯝꯇ ꯈꯟꯊꯕ ꯇꯧꯗꯅ ꯃꯣꯏꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯝꯃꯤ ꯉꯝꯕ ꯁꯦꯜꯗꯨ ꯄꯨꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯍꯦꯛ ꯈꯪꯍꯜꯂꯛꯑꯕ ꯁꯤ ꯈꯪꯉꯕ ꯃꯥꯒꯤ ꯒꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏ ꯑꯍꯨꯝꯁꯨ ꯒꯟꯗꯨ ꯎꯠꯂꯛꯄꯗꯨꯗ ꯏꯊꯛ ꯊꯛꯀꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯈꯪꯍꯟꯖꯔꯣꯏ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯀꯗꯕꯅꯤ ꯌꯥꯔꯦ ꯅꯣꯏ ꯆꯠꯄ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯄꯥꯊꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯏꯕꯦꯝꯍꯜ ꯃꯆꯥ ꯍꯜꯂꯛꯇꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯃꯆꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯉꯝꯕ ꯃꯁꯥꯗꯨ ꯋꯥꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏꯅ ꯊꯝꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯝꯃꯤ ꯏꯕꯦꯝꯍꯜ ꯉꯝꯕꯗ ꯐꯣꯟ ꯇꯧꯕꯗ ꯑꯣꯞ ꯂꯩꯕꯗꯨꯗ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯅꯝꯇꯧ ꯇꯧꯁꯤꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯦꯝꯍꯜ ꯉꯝꯕꯒꯤ ꯐꯣꯟꯁꯤꯡꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯣꯟꯖꯔꯝꯃꯤ ꯃꯁꯤꯒ ꯑꯉꯥꯡꯁꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯠꯇꯦꯕ ꯂꯣꯏꯅ ꯑꯣꯞ ꯂꯩꯌꯦꯕ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯖꯥꯠꯅꯣ ꯏꯕꯦꯝꯍꯜ ꯄꯥꯈꯠ ꯆꯥꯎꯕꯗ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯏ ꯀꯔꯤꯝ ꯇꯧꯔꯣꯏꯗ ꯅꯆꯥ ꯉꯝꯕꯗꯣ ꯃꯄꯥ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯒꯤ ꯎꯔꯤꯄꯣꯛꯀꯤ ꯌꯨꯝꯗꯨꯗ ꯂꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯔꯝꯕꯅꯤ ꯃꯆꯥꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯋꯥꯖꯕ ꯄꯥꯈꯠꯆꯕ ꯏꯕꯦꯝꯍꯜꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯗ꯭ꯔꯤꯕꯗꯤ ꯃꯥꯅ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯑꯣꯞ ꯂꯩꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ ꯅꯆꯥ ꯉꯝꯕꯁꯦ ꯅꯨꯄꯥꯅꯤꯅꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯇꯝꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯁꯤꯡ ꯊꯨꯡꯅ ꯈꯪꯍꯟꯒꯗꯕꯅꯤ ꯑꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯇꯝꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯁꯤꯡ ꯊꯨꯡꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯅꯣꯏꯒꯤ ꯍꯨꯔꯥ ꯅꯂꯥꯗ ꯁꯦꯟ ꯈꯔ ꯐꯪꯕ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯁꯦꯟ ꯇꯥꯟꯕꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯄꯥꯝꯗꯦꯀꯣ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯖꯩꯗꯨꯅꯤ ꯑꯩꯗꯤ ꯕꯣꯠꯁꯦ ꯂꯦꯞꯄꯤꯒꯅꯣꯅ ꯕꯣꯠ ꯂꯦꯞꯄꯁꯤꯕꯨ ꯅꯣꯏꯒꯤ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ प्रꯖꯥꯗ ꯃꯤ ꯊꯛꯍꯟꯅꯕꯔꯣ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯕꯣꯠ ꯂꯦꯞꯄ ꯍꯥꯏꯕꯁꯦ प्रजा ꯃꯤꯌꯥꯝꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯗꯣ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯅ ꯂꯦꯞꯅꯔꯤꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯅꯤꯁꯇꯔ ꯐꯝꯁꯦ ꯑꯩ ꯄꯥꯝꯖꯗꯤꯌꯦ ꯅꯆꯥꯁꯤꯁꯨ ꯃꯄꯥ ꯂꯧꯗꯅ ꯅꯨꯄꯤꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯦ ꯃꯄꯥꯒꯤ ꯀꯔꯕꯥꯔꯗꯒ ꯌꯥꯎꯍꯜꯂꯗꯅ ꯑꯩꯗꯤ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯅꯆꯥꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯃꯣꯏ ꯃꯄꯥꯅ ꯀꯩ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕꯁꯤꯡꯗꯨ ꯏꯕꯣꯍꯜꯗ ꯉꯥꯡꯖꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯁꯩ ꯏꯕꯦꯝꯍꯜꯅ ꯀꯞꯄꯗꯨꯗ ꯊꯦꯝꯕꯤꯕ ꯑꯣꯏꯅ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯀꯔꯥꯝ ꯆꯥꯎꯕ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯍꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯃꯇꯝꯁꯤꯗ ꯑꯆꯨꯝꯕ ꯆꯠꯄ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯈꯛ ꯅꯠꯇꯦꯅꯦ ꯃꯁꯤꯒꯤ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯃꯥꯏꯗ ꯎꯠ ꯆꯥꯏꯔꯤꯕꯁꯦ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯦ ꯗ꯭ꯔꯃꯥ ꯃꯈꯜ ꯑꯃꯅꯤ
ꯑꯃꯨꯛꯁꯨ ꯁꯛꯂꯣꯟ ꯑꯃꯅ ꯑꯃꯨꯛꯁꯨ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤꯅꯦ ꯔꯥꯖꯅꯤꯇꯤ ꯄꯨꯝꯕ ꯑꯩꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯁꯤಎಂ ꯐꯥꯎꯕ ꯀꯔꯕꯥꯔꯁꯤ ꯃꯥꯗꯤ ꯃꯄꯥꯗꯒꯤ ꯐꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯂꯣꯌꯥ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗꯒꯤꯅꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥ ꯃꯆꯥ ꯌꯥꯅꯗꯅ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯏꯕꯦꯝꯍꯜ ꯀꯞꯄꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯀꯩꯅꯣ ꯇꯥꯏꯉꯣꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯆꯥꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯕ ꯈꯪꯗ꯭ꯔꯒ ꯅꯣꯡꯃꯇ ꯄꯥꯎꯆꯦꯗ ꯍꯥꯞꯄꯁꯨ ꯊꯦꯡꯅꯗꯦ ꯈꯪꯗꯦꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯒꯅꯤꯗꯅ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯕ꯭ꯔꯅꯦꯍꯦ ꯉꯁꯤꯗꯤ ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯃꯤꯅꯦ ꯊꯣꯡꯗ꯭ꯔꯕꯅꯦ ꯇꯥ ꯇꯣꯃꯥꯜꯅ ꯂꯣꯏꯔꯅꯤ ꯆꯥꯕꯤꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯍꯪꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯁꯣꯝꯗꯅ ꯄꯥꯔꯤ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯄꯥꯔꯤꯅ ꯆꯥꯛ ꯆꯥꯅ ꯉꯝꯕꯗꯨꯕꯨ ꯎꯗꯕ ꯀꯨꯏꯔꯦꯗ ꯂꯩꯁꯅꯥ ꯃꯕꯨꯡꯅ ꯉꯝꯕꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯟꯕꯗꯨꯗ ꯂꯩꯁꯅꯥꯁꯨ ꯆꯥꯅ ꯍꯥꯏꯔꯛꯏ ꯇꯧꯔꯛꯑꯗꯕꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯍꯦꯛ ꯇꯧꯕꯒ ꯉꯝꯕ ꯑꯉꯥꯎꯕꯗꯣ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯅꯦꯕ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅꯦ ꯄꯨꯟꯅ ꯑꯉꯥꯎꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯒꯦꯒ ꯂꯩꯃꯤꯟꯅꯧꯔꯣ ꯐꯖꯅ ಲಾಯꯦꯡꯂꯗꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤꯅꯦ ꯑꯩꯅ ಲಾಯꯦꯡꯕꯤꯔꯒ ꯃꯥꯕꯨ ꯌꯨꯝꯗꯨꯗ ꯊꯤꯟꯕꯤꯒꯦ ꯈꯟꯕꯅꯤ ꯃꯤꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯂꯩꯁꯅꯥꯁꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯃꯤ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯣ ꯐꯅ ꯑꯗꯨꯝ ꯆꯥꯅꯅꯤ ꯍꯥꯏꯗꯨꯅ ꯂꯤꯡꯁꯦꯜꯗ ꯑꯣꯟꯁꯤꯜꯂ ꯅꯣꯛꯏ ꯄꯥꯔꯤ ꯃꯥꯒꯤ ꯋꯥꯗꯨ ꯀꯩꯁꯨ ꯊꯑꯣꯏꯅ ꯇꯥꯕꯤꯗꯕꯗꯨꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯒꯤ ꯃꯤꯆꯪ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯉꯝꯕꯒ ꯂꯩꯈ꯭ꯔꯒꯦꯀꯣ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥ ꯂꯤꯡꯁꯦꯜꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯁꯨꯝ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯇꯥꯔꯝꯃꯤ ꯆꯤꯡꯈꯩ ꯂꯣꯌꯥꯁꯨ ꯉꯁꯤꯗꯤ ꯒꯥꯔꯤ ꯌꯥꯎꯔꯛꯇꯕꯅ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯂꯝꯃꯤ ꯆꯤꯡꯈꯩꯅ ꯃꯣꯏꯒꯤ ꯒꯥꯔꯤꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯅꯕ ꯁꯥꯏꯟ ꯇꯧꯏ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯀꯔꯤ ꯌꯥꯎꯕꯅꯣ ꯈꯪꯗꯦ ꯃꯤ ꯎꯗꯕ ꯃꯈꯩ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯣꯏꯒꯤ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯥꯔꯤ ꯈꯨꯊꯧꯗ ꯂꯣꯌꯥ ꯃꯣꯏꯒꯤ ꯒꯥꯔꯤꯗꯨ ꯆꯤꯡꯈꯩꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯒꯤ ꯕꯨꯂꯦꯠꯇꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯄꯟꯊꯕ ꯇꯧꯗꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯔꯦꯗ ꯕꯣꯂꯦꯔꯣꯗꯨ ꯇꯥꯟꯅꯔꯛꯏ ꯃꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯌꯥꯗꯕꯗꯒꯤ ꯒꯥꯔꯤꯗꯨ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯂꯣꯌꯥꯅ ꯒꯥꯔꯤꯗꯒꯤ ꯃꯣꯏ 3 ꯄꯨꯟꯅ ꯀꯧꯊꯣꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯕ ꯌꯥꯗꯈꯩ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯗꯤ ꯒꯥꯔꯤꯁꯦ ꯀꯩ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯌꯥꯝꯂꯕ ꯍꯦꯔꯣꯏꯟ नंबर 4 ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯃꯨꯛꯀꯤ ꯄꯣꯠ ꯌꯥꯎꯔꯝꯃꯤ ꯄꯣꯠꯇꯨ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ 3ꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯄꯣꯠꯁꯦ ꯀꯅꯥꯒꯤꯅꯣ ꯄꯣꯠꯁꯤ ꯌꯥꯎꯕꯒꯤ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯒꯥꯔꯤ ꯊꯧꯈ꯭ꯔꯤꯅꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯂꯣꯌꯥꯗꯣ ꯑꯗꯨꯝ ꯍꯪꯂꯝꯃꯤ ꯑꯉꯛꯄꯅꯤ ꯃꯣꯏ 3ꯗꯨ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯅ ꯑꯝꯇ ꯈꯨꯝꯗꯦ ꯐꯔꯦ ꯅꯣꯏ ꯄꯣꯠꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯁ꯭ꯇꯦꯁꯟ ꯐꯥꯎ ꯌꯧꯕ ꯇꯥꯕꯅꯤꯅꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯅꯣꯏ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯊꯧꯕꯥꯜꯗ ꯂꯣꯌꯥꯅ ꯐꯣꯟ ꯇꯧꯕꯗꯨꯗ ꯃꯣꯏ 3ꯗꯣ ꯑꯃꯅ ꯑꯃꯗ ꯀꯤꯔꯨꯛ ꯌꯦꯡꯅꯩ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯁꯨ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯥꯏꯗ ꯂꯩꯒꯦ ꯍꯪꯂꯛꯂꯝꯃꯤ ꯊꯧꯕꯥꯜ ꯂꯥꯏꯟꯗ ꯂꯥꯛꯑꯣ ꯚꯥꯏ ꯑꯣꯀꯦ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯄꯨꯔꯛꯑꯒꯦ ꯍꯣꯏ ꯂꯣꯌꯥꯅ ꯃꯔꯤꯡꯁꯦ ꯂꯣꯏꯅ ꯈꯥꯔꯕꯅꯤꯅ ꯁ꯭ꯇꯦꯁꯟꯗ ꯈꯔ ꯅꯩꯕ ꯇꯥꯕꯅꯤꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯔꯤꯜꯖꯦ ꯈꯥꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯁꯨ ꯂꯥꯛꯏ ꯅꯨꯄꯥ ꯑꯃꯗꯨꯒ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯇꯨꯅ ꯂꯣꯌꯥꯅ ꯃꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯣꯏ ꯂꯥꯛꯑꯕ ꯊꯦꯡꯛꯌꯨ ꯃꯔꯨꯞ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯒꯥꯔꯤꯁꯦ ꯄꯨꯕ ꯌꯥꯔꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯍꯣꯏ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯃꯣꯏꯁꯤꯡꯁꯦ ꯉꯁꯥꯏ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯇꯥꯟꯖꯥꯗꯨꯗ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯈꯔꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯣꯏ 3ꯗꯣ ꯂꯧꯈꯠꯈꯤꯔꯝꯃꯤ ꯂꯣꯌꯥꯒ ꯆꯤꯡꯈꯩꯒꯁꯨ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯃꯣꯏ 3ꯗꯣ ꯂꯣꯌꯥꯒ ꯆꯤꯡꯈꯩꯒꯅ ꯇꯣꯠꯄ ꯌꯥꯕ ꯇꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏ 3ꯒꯤ ꯃꯆꯤꯟꯗꯒꯤ ꯑꯁꯦꯡꯕ ꯑꯝꯇ ꯍꯥꯏꯔꯝꯗꯦ ꯀꯟꯅ ꯐꯨꯕ ꯍꯦꯟꯒꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏ 3ꯒꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯂꯒ ꯑꯃꯃꯝ ꯆꯩꯗꯨꯅ ꯀꯟꯅ ꯐꯨꯊꯔꯛꯂꯝꯃꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯍꯥꯏꯖꯔꯒꯦ ꯄꯣꯠꯇꯨ ꯃꯤꯅꯤꯁꯇꯔ ꯏꯕꯣꯍꯜꯒꯤ ꯃꯤꯡꯗ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯑꯉꯝꯕꯅ ꯑꯩꯈꯣꯏꯗ ꯁꯦꯜ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ ꯄꯣꯠ ꯂꯧꯔꯨꯕꯅꯤ ꯑꯣ ꯉꯝꯕ ꯑꯗꯨꯗꯤ ꯉꯝꯕꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯜꯂꯤꯕ ꯃꯈꯣꯠꯇꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯉꯝꯕꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯔꯤꯡꯗꯨ ꯍꯦꯛ ꯆꯠꯄꯒ ꯄꯥꯏꯔꯛꯏ ꯄꯣꯠꯇꯣ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯑꯩ ꯉꯥꯏ ꯂꯩꯔꯕꯅꯤꯅꯦ ꯅꯨꯄꯥꯗꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯣꯌꯥꯗ ꯌꯦꯡꯉꯤ
ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯐꯣꯟꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯁꯣꯟꯇꯣ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯄꯥꯊꯧ, ꯄꯣꯠꯇꯣ ꯌꯧꯔꯛꯏ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯔꯤꯒꯦ? ꯍꯧꯖꯤꯛꯐꯥꯎ ꯁꯠ ꯂꯥꯛꯑꯣꯅꯦ꯫ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝ ꯇꯥꯗꯕ ꯈꯪꯍꯟꯗꯕ ꯅꯠꯇ꯭ꯔꯣ? ꯉꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯂꯣꯌꯥ ꯆꯤꯡꯈꯩ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ, ꯄꯥꯊꯧ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯁꯟꯗ ꯂꯩ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ꯫ ꯍꯥ, ꯀꯔꯝꯕꯗ ꯁ꯭ꯇꯦꯁꯟꯗ? ꯀꯛꯋꯥ ꯁ꯭ꯇꯦꯁꯟꯗ꯫ ꯂꯩꯔꯝ, ꯑꯩ ꯂꯥꯛꯀꯦ꯫ ꯍꯥꯏꯔꯒ ꯉꯝꯕ ꯐꯣꯟꯗꯨ ꯀꯛꯈꯤ꯫ ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯣꯌꯥ ꯅꯨꯄꯥꯗꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯀꯥꯏ ꯆꯦꯟꯒꯅꯤ? ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯣꯏꯁꯤꯡꯁꯦ ꯐꯥꯒꯦꯅ ꯈꯜꯂꯛꯄ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯍꯥꯏꯔꯒ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯣꯇꯣ ꯔꯦꯀꯣꯔꯗ ꯌꯥꯎꯕꯅꯤ꯫ ꯑꯍꯨꯝꯗꯨ ꯂꯣꯌꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯤꯠꯁꯤꯡꯗꯨ ꯀꯤꯔꯨꯛ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯝꯕ ꯂꯥꯛꯏ꯫ ꯑꯩ ꯂꯥꯛꯑꯦ, ꯀꯅꯥꯅꯣ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯁꯦ? ꯀꯔꯝꯕ ꯏꯟꯁꯄꯦꯛꯇꯔ ꯁꯣꯏꯅꯥꯎꯅꯣ? ꯌꯦꯡꯒꯦ ꯊꯣꯔꯛꯑꯣ꯫ ꯉꯝꯕꯅ ꯃꯈꯣꯡ ꯄꯣꯡꯅ ꯂꯥꯎꯕꯗꯨꯗ ꯂꯣꯌꯥ ꯆꯤꯡꯈꯩ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯉꯝꯕꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯤꯌꯔꯗ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯈꯩ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯝꯂ ꯉꯝꯕ ꯍꯥꯏꯁꯦ? ꯃꯥꯅꯦ, ꯑꯩꯅꯦ, ꯇꯧꯒꯦꯗ ꯉꯝꯕ ꯍꯥꯏꯗꯣ ꯑꯩꯅꯦ꯫ ꯅꯪꯅꯔ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯕꯨ ꯗꯞ ꯇꯧꯔ ꯐꯥꯏ ꯍꯥꯏꯁꯦ? ꯃꯥꯅꯦ, ꯁꯣꯝꯒꯤ ꯍꯤꯔꯣꯏꯟ ꯅꯝꯕꯔ 4 ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯗ꯭ꯔꯒꯁꯇꯣ ꯑꯩꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯐ꯭ꯂꯥꯁ ꯇꯧꯔꯛꯑꯗꯕꯅꯤ, ꯋꯥꯔꯨꯅꯨ꯫ ꯃꯤꯁꯇꯔ ꯉꯝꯕ ꯆꯤꯡꯈꯩꯒꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩꯁꯦ ꯃꯤꯅꯤꯁꯇꯔ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯉꯝꯕꯅꯤ꯫ ꯚꯥꯞ ꯇꯥꯕꯤꯔꯦꯀꯣ? ꯅꯥꯀꯟꯗꯒꯤ ꯂꯣꯌꯥꯅ ꯑꯃꯨꯛ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯥꯝꯕꯣꯝ ꯅꯥꯛ ꯌꯦꯠ ꯄꯥꯏꯗꯨꯅ, ꯁꯣꯝꯒꯤ ꯈꯣꯟꯗꯣ ꯈꯤꯇꯪ ꯀꯟꯃꯟꯕ ꯃꯥꯜꯂꯦ, ꯌꯥꯔꯗꯤ ꯇꯞꯅ ꯏꯪꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯥꯀꯟꯗꯒꯤ ꯂꯣꯌꯥꯅ ꯉꯥꯡꯉꯛꯄꯗꯨꯗ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯉꯝꯕ ꯂꯣꯌꯥ ꯎꯕꯗ ꯑꯉꯛꯄ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ, ꯉꯝꯕ ꯑꯉꯥꯎꯕ꯫ ꯂꯣꯌꯥ ꯃꯥꯒꯤ ꯀꯥꯔꯠꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯣ, CID ꯂꯣꯌꯥ ꯉꯝꯕ꯫ ꯉꯝꯕ ꯀꯥꯔꯠ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯔꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕ, ꯅꯪꯗꯤ CIDꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯅ ꯀꯥꯔꯠꯇꯨꯅ ꯁ꯭ꯇꯦꯁꯟꯗ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯀꯥꯔꯠ ꯑꯣꯏꯔꯝꯅꯤꯅꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ CID ꯂꯣꯌꯥ ꯉꯝꯕ ꯀꯥꯏꯅ ꯀꯥꯔꯠ ꯎꯠꯇꯅ ꯇꯧꯔꯤꯅꯤꯅꯦ꯫ ꯅꯪ ꯑꯉꯥꯎꯕꯒꯤ ꯊꯥꯛꯁꯦ ꯋꯥꯡꯉꯤꯅꯦ꯫ ꯂꯣꯌꯥ ꯉꯝꯕ ꯀꯥꯏꯅ ꯀꯗꯥꯏꯗꯒꯤ ꯇꯥꯔꯒ ꯑꯃꯨꯛ ꯂꯣꯌꯥ ꯉꯝꯕ ꯀꯥꯏꯅ ꯊꯣꯜꯂꯤꯅꯣꯕ? ꯂꯣꯌꯥ ꯉꯝꯕꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯐꯝꯁꯦ ꯅꯪꯒꯤ ꯅꯣꯛꯐꯝ ꯅꯠꯇꯦ, ꯃꯤꯁꯇꯔ ꯉꯝꯕ, ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯣꯠꯀꯗꯧꯔꯤ? ꯉꯁꯤꯗꯤ ꯂꯣꯌꯥꯒꯤ ꯇꯧꯉꯝꯕꯁꯤꯡꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯅꯦ꯫ ꯍꯥꯏꯗꯨꯅ ꯖꯦꯜꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯉꯝꯕ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯣꯌꯥ ꯉꯝꯕꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ, ꯑꯩꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯉꯝꯕꯅꯤ꯫ ꯂꯣꯌꯥ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯉꯝꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯁꯇꯔ ꯉꯝꯕ, ꯑꯩ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ, ꯍꯨꯔꯥꯟꯕ ꯃꯄꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯍꯣꯏ, ꯅꯪꯒꯨꯝꯕ ꯉꯥꯎꯐꯩ ꯑꯃꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯅ ꯏꯄꯥ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯄꯟꯕꯒꯤ ꯅꯇꯤꯛꯁꯨ ꯅꯠꯇꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯂꯤꯁꯀꯤ ꯀꯥꯔꯠ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯑꯩ CID ꯂꯣꯌꯥ ꯉꯝꯕꯅꯤ ꯀꯥꯏꯅ ꯎꯍꯩꯗ ꯄꯥꯗꯕ꯫ ꯃꯤꯁꯇꯔ ꯉꯝꯕ, ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯃꯐꯝꯁꯦ ꯅꯪꯒꯤ ꯋꯥꯖꯥꯎ ꯉꯥꯡꯐꯝꯗ ꯌꯨꯝ ꯅꯠꯇꯦꯅ, ꯅꯪꯕꯨ ꯅꯄꯥ ꯃꯤꯅꯤꯁꯇꯔꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯅꯦ꯫ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯑꯃꯨꯛ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯝꯕ ꯉꯥꯏꯍꯥꯛ ꯂꯣꯌꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯃꯃꯤꯠꯇꯨ ꯉꯥꯛꯁꯪ ꯉꯥꯡꯈꯩ ꯌꯥꯝ ꯈꯥꯅ ꯂꯣꯌꯥꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣꯍꯣ, ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯔꯕ? ꯅꯪꯁꯨ ꯑꯩꯒꯤ ꯗꯦꯠ ꯂꯤꯁꯇ ꯃꯤꯡ ꯆꯟꯁꯤꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯂꯣꯌꯥꯒꯤ ꯑꯍꯣꯡꯕ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯃꯅꯤꯡ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯟꯗ ꯍꯪꯖꯩ, ꯃꯥꯒꯤ ꯉꯁꯤꯒꯤ ꯁꯛꯐꯝꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ? ꯃꯥꯕꯨ ꯉꯝꯕ ꯀꯧꯏ ꯍꯥꯏꯗꯥꯏ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ CID ꯂꯣꯌꯥ ꯉꯝꯕ ꯑꯣꯏꯔꯕ? ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯒꯅꯤ? ꯂꯣꯌꯥꯒ ꯆꯤꯡꯈꯩꯒꯗꯣ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯣꯌꯥ, ꯉꯁꯤ ꯉꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯕꯨ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ, ꯐꯖꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯆꯤꯡꯈꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯃꯤꯡꯒꯗꯤ ꯉꯝꯕ ꯀꯥꯏꯅ, ꯀꯩꯅꯣ ꯐꯤꯜꯝ ꯑꯃ ꯂꯩꯗꯥꯏꯅꯦ, ꯀꯩꯕ ꯄꯤꯖꯥ ꯍꯥꯏꯕ, ꯑꯗꯨꯒꯤ ꯉꯝꯕꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ, ꯃꯁꯛꯇꯣ ꯌꯥꯗꯦꯕ, ꯅꯨꯄꯤꯁꯨ ꯈꯔ ꯆꯣꯞꯄꯝꯒꯅꯤ꯫ ꯌꯥꯔꯦ ꯚꯥꯏ, ꯆꯥꯛꯁꯦ ꯑꯝꯇ ꯍꯥꯟꯅ ꯆꯥꯈꯤꯁꯤ, ꯑꯗꯨꯒ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯇꯣ ꯃꯈꯥ ꯇꯥꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯅꯥ ꯆꯥꯛ ꯇꯣꯛꯇꯨꯅ ꯉꯝꯕꯗ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯉꯝꯕꯒꯤ ꯐꯣꯟꯗꯣ ꯑꯣꯞ ꯂꯩꯈꯤ꯫ ꯂꯩꯁꯅꯥ ꯃꯆꯤꯟꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯟꯖꯩ,
ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯐꯣꯟꯁꯦ ꯑꯃꯨꯛ ꯑꯣꯐ ꯊꯝꯃꯤꯁꯤꯕꯣ ꯄꯥꯔꯤꯅ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯐꯣꯟ ꯇꯧꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣ ꯇꯥꯃꯣ ꯃꯤꯉꯣꯟꯗꯅꯤ ꯉꯝꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯗꯤ ꯌꯥꯔꯦ ꯇꯥꯃꯣ ꯅꯪꯅ ꯐꯣꯟ ꯇꯧꯕꯗꯣ ꯑꯣꯐ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯄꯥꯎꯁꯦ ꯆꯨꯝꯂꯝꯂꯅꯤ ꯂꯩꯁꯅꯥ ꯃꯕꯨꯡꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯗ ꯈꯪꯅꯤꯡꯅ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯄꯥꯎꯅꯣ ꯇꯥꯃꯣ ꯁꯦ ꯍꯥꯏꯌꯣꯕ ꯑꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯕꯨꯗꯤ ꯈꯪꯗꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯣꯡꯒꯥꯜꯗ ꯍꯥꯏꯐꯦꯠ ꯊꯣꯛꯎꯕꯅꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯐꯥꯈ꯭ꯔꯦ ꯍꯥꯏꯅꯍꯧꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯝꯕ ꯑꯣꯐꯤꯁꯔ ꯑꯣꯏꯖꯥꯠꯅꯣꯅꯦ ꯑꯣꯟꯊꯣꯛꯅꯕꯨ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯦ ꯃꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯗꯨꯕꯨ ꯐꯥꯅꯤꯅ ꯐꯥꯏꯗꯨꯕꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯩꯗꯤ ꯉꯝꯕꯕꯨ ꯐꯥꯔꯤꯕ ꯑꯣꯐꯤꯁꯔꯗꯨ ꯃꯅꯥ ꯄꯤꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯅꯥꯒꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯕꯨ ꯐꯥꯏ ꯍꯥꯏꯕ ꯑꯣꯐꯤꯁꯔ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯕꯨ ꯇꯣꯛꯈꯣ MLAꯒꯤ ꯃꯆꯥ ꯐꯥꯎ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯕꯨ ꯖꯦꯜꯗ ꯊꯝꯕ ꯉꯝꯃꯤꯕ ꯑꯣꯐꯤꯁꯔꯗꯨꯅꯤꯅꯦ ꯑꯩꯅ ꯃꯅꯥ ꯄꯤꯅꯤꯡꯂꯤꯕ ꯂꯩꯁꯅꯥ ꯃꯕꯨꯡꯅ ꯍꯔꯥꯎꯅ ꯅꯣꯛꯄꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯌꯥꯔꯦ ꯇꯥꯃꯣ ꯃꯔꯝꯗꯤ ꯈꯪꯗꯅ ꯇꯥꯃꯣꯅ ꯀꯔꯤ ꯈꯪꯗꯅ ꯅꯣꯛꯏꯅꯣ ꯌꯥꯔꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯕꯤꯈ꯭ꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯥꯏꯔꯒ ꯄꯥꯔꯤꯁꯨ ꯃꯆꯤꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ ꯂꯩꯁꯅꯥ ꯃꯕꯨꯡꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯈꯟꯖꯤꯜꯂꯒ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯝꯃꯤ ꯇꯥꯃꯣꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯕꯨꯗꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯖꯥꯠꯅꯣ ꯃꯥꯕꯨ ꯃꯅꯨꯡꯒꯤ ꯃꯤꯒ ꯁꯝꯅꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯊꯕꯛꯀ ꯇꯧꯕ ꯖꯥꯠꯂꯥ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯑꯁꯦꯡꯕꯗꯨ ꯈꯪꯂꯒꯦ ꯁꯣꯝꯗꯅ ꯆꯤꯡꯈꯩꯒ ꯂꯣꯌꯥꯒ ꯆꯥꯛ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯧꯔꯝꯃꯤ ꯚꯥꯏ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪꯕꯨ ꯌꯨꯝꯗ ꯊꯝꯂꯤꯕ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯉꯝꯕꯒ ꯃꯔꯤ ꯂꯩꯅꯩ ꯁꯤꯅꯤꯅꯦ ꯑꯩꯅ ꯉꯝꯕꯒꯤ ꯃꯔꯝꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯃꯥꯒꯤ ꯃꯔꯝ ꯑꯩꯅ ꯑꯁꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯥꯒꯤ ꯑꯃꯨꯕ ꯃꯥꯏꯈꯨꯝꯁꯦ ꯁꯣꯏꯗꯅ ꯍꯥꯡꯗꯣꯛꯀꯅꯤ ꯃꯥꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯀꯨꯌꯣꯝꯅ ꯌꯣꯝꯁꯤꯜꯂꯕ ꯁꯥꯖꯠꯅ ꯃꯥꯕꯨ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯃꯣꯠꯄ ꯇꯤꯟ ꯆꯪꯂꯕ ꯃꯥꯒꯤ ꯃꯊꯃꯣꯏꯗꯤ ꯂꯩꯁꯅꯥꯅ ꯈꯪꯗꯦ ꯃꯥꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯉꯝꯕꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝꯁꯦ ꯁꯣꯏꯗꯅ ꯈꯪꯉꯛꯈꯤꯅꯤ ꯆꯤꯡꯈꯩꯁꯨ ꯇꯨꯝꯅꯤꯡꯂꯛꯂ ꯃꯥꯜꯂꯤ ꯃꯈꯅꯥꯎ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯍꯥꯀꯝ ꯆꯜꯂꯛꯂꯝꯃꯤ ꯂꯣꯌꯥꯁꯨ ꯆꯤꯡꯈꯩ ꯇꯨꯝꯅꯤꯡꯂ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯗꯨꯗꯤ ꯚꯥꯏ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯄꯨꯡꯁꯤꯁꯨ ꯊꯦꯡꯉꯝꯃꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯊꯦꯡꯉꯅꯤ ꯍꯣꯏ ꯇꯨꯝꯃꯁꯤ ꯚꯥꯏ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯦ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯂꯣꯌꯥꯗꯨ ꯄꯥꯏꯈꯠꯂꯛꯇꯦ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ ꯃꯆꯤꯟꯗ ꯈꯔ ꯁꯣꯜꯂꯤ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯑꯃꯨꯛ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯏ ꯍꯟꯗꯛꯇꯤ ꯂꯣꯌꯥ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯍꯜꯂꯣ ꯆꯤꯡꯂꯦꯟ ꯀꯩꯅꯣ ꯐꯣꯟ ꯑꯍꯥꯟꯕ ꯇꯧꯕꯒ ꯄꯥꯏꯔꯛꯇꯦꯅ ꯌꯥꯝ ꯊꯕꯛ ꯆꯤꯟꯈꯤꯕꯒꯤ ꯋꯥꯔꯕ ꯅꯠꯇꯦꯗ ꯚꯥꯏ ꯅꯪꯒꯤ ꯀꯣꯆꯤꯁꯤꯗꯤꯕꯀꯣ ꯅꯪꯒꯤ ꯁꯤꯡꯕ ꯀꯣꯆꯤꯁꯤꯅꯅꯤꯗꯅ ꯂꯤꯟꯊꯣꯏꯅ ꯏꯁꯧ ꯇꯧꯔꯤꯗꯨꯗꯤ ꯌꯥꯔꯦꯀꯣ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯁꯦ ꯍꯥꯏꯅꯣ ꯍꯣꯔꯦꯟ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣ ꯅꯪꯁꯨ ꯗ꯭ꯌꯨꯇꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩ ꯆꯠꯀꯦꯅ ꯊꯣꯛꯀꯦ ꯇꯧꯔꯤ ꯆꯠꯅꯕ ꯇꯧꯔꯣ ꯊꯕꯛ ꯆꯠꯇꯣꯏ ꯇꯧꯔꯤ ꯑꯩꯁꯨ ꯊꯝꯃꯦ ꯍꯥꯏꯔꯒ ꯂꯣꯌꯥ ꯐꯣꯟ ꯀꯛꯏ ꯑꯗꯨꯒ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯣꯛꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈꯤ ꯁꯣꯝꯗ ꯂꯩꯁꯅꯥꯗꯨ ꯁ꯭ꯇꯦꯁꯟꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯂꯤꯡꯖꯦꯜꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯆꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯣ ꯂꯩꯁꯅꯥ ꯃꯁꯝꯗꯨ ꯁꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯩꯒꯤꯅꯣ ꯏꯆꯦ ꯊꯕꯛ ꯑꯃꯒꯤꯅꯤꯗ ꯅꯪ ꯌꯨꯝꯗ ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯊꯣꯛꯑꯦꯀꯣ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯑꯣꯐꯤꯁꯔ ꯃꯌꯥꯝꯗꯨꯅ ꯂꯣꯌꯥꯗ ꯄꯥꯎ ꯇꯝꯅꯔꯛꯂꯝꯃꯤ ꯃꯣꯏꯒꯤ ꯁꯤꯅꯤꯌꯔ DSPꯅ ꯂꯣꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯣꯌꯥ ꯅꯪ ꯑꯩꯒꯤ ꯔꯨꯝ ꯐꯥꯎꯕ ꯑꯝꯇ ꯂꯥꯛꯑꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯏꯕꯣꯍꯜꯅ ꯂꯥꯛꯑꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯒ DSP ꯆꯠꯈꯤꯔꯝꯃꯤ ꯆꯤꯡꯈꯩꯅ ꯃꯈꯨꯠꯇꯣ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯇꯧꯔꯦꯗꯣ ꯑꯣꯏꯔꯣꯏ ꯂꯣꯌꯥ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯐꯥꯕ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯇꯥꯔ ꯇꯣꯛꯀꯅꯤ ꯂꯣꯌꯥ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ
ꯃꯣꯏꯒꯤ ꯐꯝꯗꯨꯅ ꯀꯌꯥꯝ ꯄꯋꯥꯔ ꯂꯩꯒꯦ ꯍꯥꯏꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯒ DSPꯒꯤ ꯔꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯣꯌꯥ ꯄꯜꯂꯛꯄꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯤ ꯌꯥꯝ ꯁꯤꯠꯇꯅ ꯌꯦꯡꯂꯒ ꯃꯥꯔꯥ ꯂꯣꯌꯥ ꯉꯝꯕ ꯍꯥꯏꯔꯤꯗꯣ DSPꯅ ꯃꯥꯅꯦ ꯁꯔ ꯂꯣꯌꯥꯅ ꯑꯃꯨꯛ ꯁꯔ ꯑꯩꯕꯨ ꯀꯧꯕꯤꯕ ꯀꯔꯤ ꯑꯣꯏꯔꯕꯅꯣ DSPꯅ ꯋꯥ ꯉꯥꯡꯒꯦꯅ ꯍꯦꯛ ꯃꯆꯤꯡ ꯀꯥꯡꯕ ꯍꯧꯔꯛꯄꯒ ꯏꯕꯣꯍꯜꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯪ ꯀꯧꯔꯤꯕꯒꯤ ꯃꯔꯝ ꯍꯥꯏꯕꯨ ꯅꯪꯅ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯕꯒꯤꯅꯤ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯔ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯁꯤꯅꯤꯗ ꯑꯣꯐꯤꯁꯔ ꯅꯪꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯁꯥꯅꯤ ꯑꯗꯨꯅ ꯑꯣꯐꯤꯁꯔꯅ ꯅꯁꯥꯅ ꯈꯪꯅ ꯊꯥꯗꯣꯛꯂꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯤꯁꯔ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕ ꯃꯐꯝꯗ ꯂꯩꯅꯤꯡꯕ꯭ꯔꯥ ꯑꯣꯐꯤꯁꯔꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯍꯥꯏꯕꯤꯕ ꯌꯥꯅꯤ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ DSP ꯑꯣꯐꯤꯁꯔꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯕꯣꯍꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯁꯔꯅ ꯑꯁꯥꯡꯕ ꯁꯩꯔꯦꯡ ꯑꯃ ꯍꯥꯏꯕꯤꯔꯤꯁꯤꯗꯤ ꯑꯩꯁꯨ ꯈꯜꯂꯝꯕꯅꯤꯅꯦ ꯍꯨꯏ ꯃꯥꯡꯈ꯭ꯔꯗꯤ ꯍꯨꯏꯕꯨꯅ ꯊꯤꯔꯛꯀꯅꯦꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯨꯏꯕꯨꯁꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯦꯗꯅ ꯁꯔ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯁꯔꯁꯨ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯒꯗꯤ ꯃꯐꯝꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈꯤꯕꯅ ꯐꯒꯅꯤ ꯈꯟꯖꯩ ꯏꯕꯣꯍꯜ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯂꯣꯏꯅꯅ DSPꯗ ꯍꯥꯏꯔꯛꯏ DSP ꯅꯪꯒꯤ ꯑꯣꯐꯤꯁꯔ ꯁꯣꯏꯅꯥꯎꯁꯤ ꯃꯁꯛ ꯈꯪꯗꯕ ꯃꯥꯜꯂꯤꯅꯦ ꯑꯩ DSPꯅ ꯑꯃꯨꯛꯇ DSPꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯂꯣꯌꯥ ꯅꯪꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯕꯨ ꯔꯦꯁꯄꯦꯛ ꯇꯧꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯔꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤꯕꯗꯤ ꯁꯔ ꯑꯩꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯕꯨ ꯁꯧꯒꯠꯄ ꯃꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯤ ꯂꯣꯌꯥ ꯉꯥꯝꯕꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯌꯥꯎꯗꯦ ꯁꯔ DSPꯗꯨ ꯂꯣꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯍꯣꯏ ꯃꯥꯏ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯏꯕꯣꯍꯜꯅ DSP ꯑꯩ ꯇꯧꯒꯦ ꯑꯣꯐꯤꯁꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕꯗ ꯀꯔꯝꯅ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯀꯔꯝꯕ ꯕꯦꯕꯥꯔ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯕꯁꯤꯕꯨ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯖꯣꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯅꯣꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯂꯒ CMꯗ ꯐꯣꯟ ꯇꯧꯒꯦ ꯈꯪꯉꯤꯗꯅ ꯏꯕꯣꯍꯜꯒꯤ ꯃꯒꯨꯟ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ DSPꯗꯤ ꯄꯥꯈꯠꯇꯨꯅ ꯂꯣꯌꯥꯗ ꯌꯦꯡꯂꯝꯃꯤ ꯂꯣꯌꯥꯁꯨ ꯄꯥꯈꯠꯄꯒꯤ ꯃꯍꯨꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ ꯄꯥꯏꯔꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯁꯔ CM ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒꯤ ꯅꯨꯡꯁꯤꯠꯀ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯇꯥꯎꯕꯨ ꯍꯧꯖꯤꯛꯁꯤꯕꯨ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯤꯕ꯭ꯔꯣ ꯁꯔ ꯌꯥꯕꯤꯔꯒꯗꯤ ꯊꯧꯕꯥꯜꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯒꯦꯔꯥ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯩ ꯂꯩꯔꯒꯦꯕ ꯏꯇꯥꯎ ꯑꯩꯒꯤ ꯏꯆꯥ ꯉꯝꯕꯗꯣ ꯁꯤꯗ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯔ ꯈꯔꯅ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯐꯥꯔꯒ ꯂꯩꯔꯕ ꯄ꯭ꯔꯦꯝꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯁꯦ ꯊꯧꯕꯥꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯆꯠꯀꯗꯕꯅꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯧꯁꯤꯜꯂꯝꯃꯒꯦ ꯃꯣꯏꯅ ꯀꯩꯗꯧꯕꯒꯤ ꯏꯆꯥ ꯉꯝꯕꯕꯨ ꯐꯥꯒꯗꯧꯔꯤꯕꯅꯣ ꯑꯩ ꯂꯥꯛꯀꯦ ꯊꯝꯖꯔꯒꯦꯀꯣ ꯍꯣꯏ ꯁꯔ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ CMꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯔꯨꯞꯅꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯔ ꯍꯥꯏꯁꯦ ꯄꯥꯛ ꯍꯥꯏꯅꯗꯕ ꯏꯕꯣꯍꯜ ꯂꯣꯌꯥꯗ ꯑꯃꯨꯛ ꯀꯥꯟꯅꯔꯣꯏꯗ ꯑꯣꯐꯤꯁꯔ ꯏꯆꯥꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯄꯤꯕꯅ ꯑꯣꯐꯤꯁꯔꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯈꯥꯎ ꯑꯔꯥꯎꯁꯨ ꯅꯪꯕ ꯌꯥꯏ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯇꯨꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯝꯃꯤ ꯏꯕꯣꯍꯜ ꯅꯣꯛꯇꯨꯅ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯀꯔꯤꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯦꯡꯕꯤꯔꯛꯈ꯭ꯔꯦꯗ ꯏꯇꯥꯎꯒꯤ ꯊꯕꯛꯇꯕꯨ ꯀꯩꯗꯧꯕꯒꯤ ꯊꯦꯡꯕ ꯉꯝꯕ ꯂꯩꯒꯦꯅꯦ ꯀꯔꯝꯕ ꯑꯣꯐꯤꯁꯔꯅꯣꯅꯦ ꯏꯆꯥ ꯉꯝꯕꯕꯨ ꯐꯥꯔꯤꯗꯨꯕꯨ ꯃꯣꯏꯕꯨ ꯃꯤ ꯃꯁꯛ ꯌꯦꯡꯉ ꯇꯧꯕꯅ ꯐꯅꯤꯗ ꯑꯗꯨꯅꯤ ꯁꯔ ꯑꯣꯐꯤꯁꯔꯗꯨ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯗꯨ CM ꯂꯥꯛꯄꯗꯨꯗ ꯁꯂꯥꯝ ꯀꯣꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯃꯥꯒꯤ ꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔꯁꯨ ꯂꯣꯏꯅꯔꯛꯏ DSPꯁꯨ CM ꯂꯥꯛꯄꯗ ꯍꯧꯒꯠꯂꯒ ꯔꯦꯁꯄꯦꯛ ꯇꯧꯔꯝꯃꯤ ꯄ꯭ꯔꯦꯝ ꯃꯣꯏꯒꯤ ꯁꯤꯠꯇꯨꯗ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ DSP ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯉꯝꯕꯕꯨ ꯐꯥꯕꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯁꯔ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟꯗ CID ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣꯌꯥ ꯉꯝꯕꯅ ꯄꯣꯠꯀ ꯀꯣꯟꯅꯅ ꯐꯥꯕꯅꯤ ꯁꯔ ꯅꯣꯏꯒꯤ ꯑꯣꯐꯤꯁꯔꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯂꯣꯌꯥꯅ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯌꯦꯡꯉꯨꯗ꯭ꯔꯕ ꯃꯥꯜꯂꯤ ꯄ꯭ꯔꯦꯝ ꯂꯣꯌꯥ ꯈꯣꯟ ꯈꯤꯇꯪ ꯀꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯁꯔ ꯑꯩ ꯁꯤꯗ ꯂꯩꯖꯔꯤ ꯄ꯭ꯔꯦꯝ ꯅꯥꯀꯟꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯣꯌꯥꯗ ꯃꯃꯤꯠ ꯈꯔ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯂꯣꯌꯥ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅꯤ ꯁꯔ CID ꯂꯣꯌꯥ ꯉꯝꯕ ꯍꯥꯏꯔꯤꯗꯣ
ꯄ꯭ꯔꯦꯝ ꯉꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯆꯤꯟ ꯄꯦꯅ ꯉꯥꯡꯂꯝꯕꯗꯨ ꯂꯣꯌꯥ ꯎꯕꯗ ꯃꯥꯒꯤ ꯃꯆꯤꯟ ꯐꯣꯠꯆꯤꯟꯈꯤꯕꯒꯨꯝ ꯋꯥ ꯉꯥꯡꯗꯨꯅ ꯑꯉꯛꯄ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ DSP ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯁꯔ, ꯀꯩꯗꯧꯔꯒꯦ? ꯃꯁꯤꯒꯤ ꯑꯣꯐꯤꯁꯔꯁꯦ ꯑꯇꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕꯅꯤ꯫ ꯁꯔꯅ ꯇꯨꯃꯤꯟ ꯂꯩꯕꯤꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯃꯁꯤꯒꯤ ꯑꯣꯐꯤꯁꯔꯁꯦ ꯆꯤꯡꯒꯤ ꯐꯠꯇꯕ ꯂꯝꯗ ꯊꯨꯅ ꯊꯥꯈꯤꯅꯕ ꯇꯧꯈ꯭ꯔꯁꯤꯕ?" ꯄ꯭ꯔꯦꯝꯗ ꯏꯕꯣꯍꯜꯗ ꯌꯦꯡꯂꯛꯏ꯫ "ꯁꯔ, ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯗꯨꯕꯣ? ꯃꯁꯤꯒꯤ ꯑꯣꯐꯤꯁꯔꯁꯤꯅꯅꯦ ꯏꯆꯥ ꯉꯝꯕ ꯐꯥꯔꯤꯕꯗꯣ." ꯂꯣꯌꯥ ꯅꯣꯛꯑꯗꯨꯅ "ꯂꯩꯕꯥꯛꯀꯤ ꯃꯄꯨꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ" ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯄ꯭ꯔꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯦꯝꯁꯨ ꯂꯣꯌꯥꯗ ꯌꯦꯡꯂꯛꯏ꯫ ꯏꯕꯣꯍꯜ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯃꯇꯧ ꯎꯠꯂꯗꯨꯅ "ꯁꯔ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯣꯐꯤꯁꯔꯁꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ CMꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯔ?" ꯄ꯭ꯔꯦꯝ ꯃꯈꯣꯟꯗꯨ ꯉꯁꯥꯏꯗꯒꯤ ꯈꯔ ꯁꯤꯔꯞ ꯇꯧꯅ "ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯕꯣꯍꯜ." "ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯁꯔ? ꯉꯁꯥꯏꯅ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯁꯔ?" ꯂꯣꯌꯥꯁꯨ ꯏꯕꯣꯍꯜꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯥꯟꯅꯔꯣꯏꯗ ꯁꯔ, ꯑꯗꯨꯏ ꯁꯔꯨꯛ ꯅꯆꯥꯒꯤꯗꯃꯛ ꯀꯣꯔꯠꯀꯤ ꯊꯣꯡꯗ ꯀꯦꯁ ꯊꯦꯡꯅꯅꯕ ꯑꯦꯗꯚꯣꯀꯦꯠ ꯇꯥꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯔꯣ꯫ ꯃꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ." ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯎꯠꯀꯗꯕ ꯕꯦꯕꯥꯔ ꯎꯠꯇꯕꯗꯨꯗ ꯏꯕꯣꯍꯜꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯗ "ꯁꯔ, ꯑꯊꯨꯕꯗ ꯃꯁꯤꯒꯤ ꯑꯣꯐꯤꯁꯔꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕꯗ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤꯁꯨ ꯉꯥꯡꯅꯤ ꯈꯪꯗꯕ ꯑꯁꯨꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯕ." ꯂꯣꯌꯥꯅ "ꯑꯩꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯒꯦ ꯂꯧꯈꯠꯄꯤꯌꯨ꯫ ꯑꯩ ꯃꯗꯨꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯖꯔꯣꯏ꯫ ꯃꯔꯝꯗꯤ ꯍꯨꯔꯥꯟꯕ ꯅꯣꯏ ꯐꯅꯌꯥꯝꯅ ꯀꯟꯅ ꯃꯄꯨ ꯁꯥꯔꯕꯁꯨ ꯍꯨꯔꯥꯟꯕꯒꯤ ꯂꯤꯈꯨꯜ ꯈꯪꯕ ꯑꯩꯅ ꯍꯨꯔꯥꯟꯕꯅ ꯗꯞ ꯇꯧꯕꯗ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ." DSPꯁꯨ ꯂꯣꯌꯥꯒꯤ ꯋꯥꯗꯨꯗ ꯈꯣꯟꯀꯠꯂꯞꯅ ꯍꯥꯏꯔꯛꯏ꯫ "ꯂꯣꯌꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅꯣ? ꯅꯪꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ CMꯅꯤ꯫ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯉꯥꯡꯕ ꯌꯥꯕ ꯋꯥꯔꯥ?" ꯂꯣꯌꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯄ꯭ꯔꯦꯝꯅ ꯃꯆꯤꯟꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯔꯕꯁꯨ ꯀꯥꯡꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗꯦ꯫ ꯏꯕꯣꯍꯜ ꯄ꯭ꯔꯦꯝꯅ ꯍꯣꯏ ꯃꯥꯏ ꯀꯩꯝ ꯍꯥꯏꯗꯕꯗꯨꯗ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯄ꯭ꯔꯦꯝ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ꯫ "ꯍꯜꯂꯣ, ꯍꯜꯂꯣ, ꯁꯔꯕꯨ ꯌꯧꯕꯤꯔꯛꯇ꯭ꯔꯤꯕꯣ? ꯌꯧꯔꯛꯑꯦ, ꯂꯝꯕꯤꯗ ꯌꯧꯁꯤꯜꯂꯛꯇꯣꯔꯦ꯫ ꯁꯔ ꯌꯧꯕꯤꯔꯛꯑꯣ, ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯕꯅꯤ." "ꯁꯔ ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ." "ꯍꯣꯏ ꯍꯣꯏ" ꯍꯥꯏꯔꯒ ꯄ꯭ꯔꯦꯝ ꯐꯣꯟꯗꯨ ꯀꯛꯂꯒ ꯍꯥꯞꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯩ ꯊꯨꯅꯃꯛ ꯆꯠꯂꯨꯗꯕ ꯌꯥꯔꯔꯣꯏ꯫ DSP, ꯑꯩ ꯑꯃꯨꯛ..." "ꯍꯣꯏ ꯁꯔ." ꯂꯣꯌꯥꯗꯤ ꯀꯩꯝꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩ꯫ ꯄ꯭ꯔꯦꯝ ꯂꯣꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯄ꯭ꯔꯦꯝꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯅ "ꯁꯔ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯖꯩ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯡꯅꯥꯡꯕ ꯃꯇꯧ ꯎꯕꯗ DSPꯅ ꯍꯥꯏꯔꯛꯏ꯫ "ꯁꯔ, ꯌꯥꯅꯤ, ꯀꯩꯒꯤ ꯁꯔꯒꯤ ꯏꯆꯥꯕꯨ ꯖꯦꯜꯗ ꯊꯝꯗꯣꯔꯤꯕꯅꯣ? ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯅꯕ ꯇꯧꯖꯒꯦ." ꯂꯣꯌꯥ DSPꯗ ꯌꯦꯡꯂꯒ "ꯁꯔ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" "ꯏꯟꯁꯄꯦꯛꯇꯔ ꯂꯣꯌꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯁꯤ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ." "ꯑꯗꯨꯕꯨ ꯁꯔ..." "ꯗꯤꯁ ꯏꯁ ꯃꯥꯏ ꯑꯣꯔꯗꯔ." ꯂꯣꯌꯥ ꯃꯊꯛ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔ ꯑꯣꯏꯕꯅ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ "ꯁꯣꯔꯤ ꯁꯔ." ꯏꯕꯣꯍꯜ ꯃꯆꯥꯕꯨ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯖꯩ꯫ "ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯉꯝꯕꯗꯨ ꯁꯤꯗ ꯄꯨꯊꯣꯔꯛꯑꯣ." ꯏꯕꯣꯍꯜ ꯑꯃꯨꯛ ꯂꯣꯌꯥꯗ ꯌꯦꯡꯗꯨꯅ DSPꯗ "DSP, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯣꯏꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯗ ꯃꯤꯁꯛ ꯈꯪꯉꯒ ꯊꯕꯛ ꯇꯧ ꯍꯥꯏꯕꯤꯌꯨ꯫ ꯊꯧ ꯅꯠꯇꯅ ꯊꯧ ꯁꯥꯕꯒꯤ ꯊꯕꯛꯁꯤ ꯅꯣꯏꯒꯤ ꯑꯣꯐꯤꯁꯔ ꯁꯣꯏꯅꯥꯎ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯏꯅꯦ." "ꯍꯣꯏ ꯁꯔ." ꯂꯣꯌꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ ꯉꯝꯕꯁꯨ ꯊꯣꯔꯛꯂꯝꯃꯤ ꯃꯄꯥꯒꯤ ꯅꯥꯀꯟꯒꯤ ꯁꯤꯠꯇ꯫ "ꯄꯥꯕꯨꯡ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯣꯐꯤꯁꯔꯁꯤꯡꯁꯦ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯀꯥꯟꯅꯔꯣꯏꯗꯕ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯦ꯫ ꯊꯥꯗꯣꯛꯇꯧ ꯂꯩꯔꯕꯁꯤꯗ ꯑꯃꯨꯛ ꯑꯩꯕꯨ ꯐꯥꯖꯤꯟꯕꯒ ꯁꯥꯗꯅ." ꯂꯣꯌꯥ ꯉꯝꯕꯅ ꯌꯥꯝ ꯎꯁꯤꯠꯇꯕꯒ ꯂꯣꯏꯅꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯠ ꯊꯥꯅꯤꯡꯂꯕꯅꯤ꯫ ꯂꯣꯌꯥꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯇꯧ DSPꯅ ꯈꯪꯉꯗꯨꯅ ꯇꯧꯊꯧ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯏꯟ ꯇꯧꯔꯛꯏ꯫ ꯏꯕꯣꯍꯜꯅ "DSP, ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈꯤꯕ ꯌꯥꯔꯗ꯭ꯔꯥ?" "ꯌꯥꯔꯅꯤ ꯁꯔ, ꯁꯤꯗ ꯁꯥꯏꯟ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨ." "ꯉꯝꯕ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯆꯦꯛꯁꯤꯜꯂꯨ꯫ ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤ ꯌꯥꯔꯤꯈꯩ ꯇꯧꯗꯅꯕ ꯍꯣꯠꯅꯕꯤꯌꯨ." DSPꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯉꯝꯕꯅ "ꯁꯔ, ꯁꯤꯗꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯂꯥꯏꯐꯀꯤ ꯋꯥꯔꯤꯅꯤꯗ DSPꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯅ ꯈꯟꯖꯩ." "ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯂꯛꯇꯕꯁꯨ ꯌꯥꯏ." ꯏꯕꯣꯍꯜ DSPꯒꯤ ꯋꯥꯉꯥꯡꯗꯨꯗ ꯇꯞꯊꯁꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯔ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯉꯥꯡꯁꯤꯅ ꯈꯪꯗꯗꯅ ꯄꯉꯥꯡ ꯉꯥꯡꯖꯔꯤꯕꯅꯤ."
Madi mi lai se suki kidabani wa ngang rasu adum khara kanbani aduna sir na angang ni inaw ni khanduna ngakpiyu hoi sir hairaga ngambadi hadna hana mathanda thokirami ibol su machabu tanaduna machabu gari da tonghalami makhoi matau loya ga DSP ga yingni lehowi loya gi pendaba sauningbado DSP na phathabiduna haire loya pumnamak se ekhoi khangba tabani minister ki macha masu singbo ekhoi ni ekta phaba haibase arubani mara leirabasu leitrabasu leibak se moi gi rajniti de khudum chena paisinduna thamkrabani sir minister ki macha ni haina mara leiraba misak amabo tarai hekta thadoki ba haibase ayam pende sir ngasi na magi last chance ni masigi matungda mana tawraklabadine nangna tawning ba thabak tawbada aina su kari su athing mapir magi proof evidence bomba nangonda leiridana pukning sonthagan hoi sir haiduna loya magi rum tamna la ami loya magi sita phamlaga makoktu chair da hepet nga thaduna le chingkhai loya na nungai tana leibaduda changsilaktuna hairei loya kidoragi thadokhrabo thadokre khangabani aina moi minister machane nabu hairadine ekoi sir se ekta thadoki masidani aina achumba tawning de hairibase achumba pamba ekoi se apang thongna ta hauragi hekta tokpa tanjadu da leisna do station da lai loya di makok non thaduna lei mabu obada chingkhai leisna moigi manakta changakpaduda loya da tuminna mi takhini asigi nupi sina amuk kari case ki oirazana masak pudi phachai he kaigino nangna nupi sila laga nakok tu non thar tumi leidubo nangbu khangraba hainaringi leisna do moi manak chang tu na hairi kenom tangzage ba chingkhaina kari habigadaba ngarang phai haiba home minister gi macha ngambado amuk to unazage tawba chingkhai ngak na leisna de yingi loya da pung ging tawduna ma de hozu thadokhrabani ado songambagi ngambangi sibu kari gi oirabana ngambado agi bi amne aduini ai mu yokhrage tudi hoi fani hairaga leisna chatkhi ma chatkhi baga loya do makok non khalaktuna asini aina leisna haibado hoziki nu bidubo mane tanjadu da phone lai hello chinglen ai nang haibam phamdu da leire leiram langna tawrage nang diusu bo kedori ba laktridi ai du imana bam gi thabak chaiminaru ba duini nang nga ngairam ai thune usilakna ba tawrage hoi thamme ko hairaga loya phone kaklaga magi pocket hapchili aduga chingkhai da hairei gari sodi bai kaigino kai satke haino subudi aina paini haiduna chinglen magi pocket dagi phone loktholaga loya da pi loya so hatu magi room do lonsili aduga chingkhai gi ki do loraga bai imana bamuna rukige ai langchu phongairamuko leiramgi chalo hige hairamaga chatkirami chinglen su maphamduda phamduna maphamdugi phajabasingdo koini yenglaga photo kaptuna leirami nga ki matung loya su yore chinglen loya lakpo do ubada laknaduna mi masadi handak marak se thabak kyam chinkhibe wani ne hoine dubudi noiga khoiga di karai da manarani yam taning diko nangi pharak to ngang kana ai khanau se khrak kangi coffee mamam thausi asumna coffee amamam thakminna duna wari sani loya nangi haukraba thodok singdo engon namta mayek singna leyu ai su kharabudi khangi adubo noi pabunga nanga gi mongsida aina ko ngawriba loya coffee do thamlaga chinglen ngasi dinangonda ai kaw bangam roidaba thodok singdo amata chithadana hairage